Security meeting da lan Thokhanba Singbu NSA da Detent Tounaba direction Pukhibra Union Lenga ki Ministry of Home Affairs MHA gi chahi manga rom Secretary oraklaba matung da mamang sahi lisingani kunmari gi August da thabak tagi phothakraba Assam Meghalaya Kendra gi IPS officer Ajay Kumar Balana tha asigi ahum da Manipur gi governor oina wasak lauraba matung thangnaba numit ngarang mahakna preside tawduna pangthokkiba law and order gi review meeting da sarugya khiba DGP Rajiv Singh da lal asiga mari leinaba thoganingdaba thodok sing thoklakpa lamhen to henba Singbu National Security Act NSA 1980 gi makhada book taunaba direction Pukhibra haibagi wahang hangnarakli hairi wahang asi lebak asigi khwaidigi masak naiba pauksi ama oiriba the Hindu na Manipur da lamhen to henbagi mathakta NSA sizinanaba governor na khangan kre haiba headline gi makhada pau ama phongdokpadagi Manipur gi tongan mafam singda leiba miyoi singna hangnarakpani hairi